Amaromda security force ki apunba team amana Tengnoupal District ki Senam Village ki akoibada thiba humbagi thabak chatthabada bom Yaona Yamlaba khutsu Khutlai Kayamarum phagatpa ngamkhre. Hiram asiga mari leinana Manipur police ki police control room dagi fangba pau amagi matung inna security force ki apunba team aduna thiba humbagi thabak chatthabada Phagatkhre khutsu Khutlai sing adudi magazine Yauna local made 9mm pistol ama magazine Yauba 7.65 mm gi Russia na saba pistol ama local made improvised long range motor ani kg humfutara romgi oigadaba IED tara manga 7.62 mm SLR gi kapayariba nomai maru tara 7.62 mm AK gi kapayariba nomai maru tara kapayariba 7.62 rim mat nomai maru tara kapayariba 9 mm gi nomai maru manga kapayariba insas gi nomai maru kun manga 7.65 mm pistol gi kapayariba nomai maru ahum 36 hand grenade mari electric detonator tara amadi number 8 ki detonator mangani haina pau asina makhatari